खुलाई पाइबसिंग चथरक्लिबा थोंगसिंग असिगी matangda kumbi esigi MLA Sanasram Premchandra yauna miyamgi oime mifimama Saiton Bazar da pangthokton warep kya lokre SCS gi manung chana leiba Torbung Gram Panchayat Saiton Gram Panchayat Wangu Terakhong Wangu Borayang bi Gram Panchayat amadi kumbi Municipal Council dagi lakpan miyamna saruk yakhiba mifamadude MLA S Premchandra na hai hadak zaribam da angang yauna misam taruk kuki khulai paibasing na hatkiba aduda lengang na athuba warep ama lauduna asigumba kahin bathong sa tharibasing asi terrorist ni haina lauthoku haina center takseli lamdam masida nauhunana mafam kharada afasfa thamjelaklaba asisu lauthoknaba state lengang na akan mamongda honari kumbi esigi mihut amo oina miyamgi apamba khudingmak piba ngamdrabasu angamba mateng pangduna mahausagi punsida lehenena honari chief minister Nongthom Bambire nasu SC esigi miyamgi damak mateng kaya pangduna lakli lengang asina ngasi phauba crime tawba mioi amata fadana toktri baramaduna mihat asna senari basing athuba matamda phaduna maralgi matungine chairak soidana pigani makhatarak padu kumbi esigi miyam asigi apambagi matung ina thabak tawgani pham thadok pa natraga thadok taba haibasisu kumbi esigi miyamgi apambagi matung ina lauthokadaba khongthangni haikhi mifamaduda laukibu warip singi manungda MLA pham thadokpa yadaba lamdam asida tangdu laitaba hanjel hananaba paikhatpa yaba khongthang khudingmak paikhatpa amadi Municipal Council GP amasung GP gi thawpuriba member humphuna tangdu laitaba hanjel hananaba akaknaba matamgi manungda asengba warip ama lauminaba haibana singba yauri yoy bo yang sing kanna bo na tuan logi mesin na ya do ya ma si na ni mesin sa pin masya pe na ba mai ta ba lo ni na ban toy tawli ko thong shi ni ban toy shi adu ai shu niya na ta ka ku bi ke ri mamal jam ba ai kai sa la do ki ba kun si da ko ba raw ma ngai na tan ba sa ka du ma ma lai ai kha ni ren sa da ko ka ma di ko na ma ta di ngai ni kun ma ka ni adu to bi ba shi wa na la ba kai sa ko ni ta ma ma na we thengna tu yang ai sin thengna sini we ya pa ba loi ma ai ni ba mandar ya ai ni ba ma khai di sai ko ma ro wa ma we ya ma hai di kre ai ni ba ma khai di mai sa ji no tai ai su pa mu de ai ni ku kala ku su lai te kali mo pa wai pa su pa mu ai lo ji kwa ma se su ka ta ji ai mai sa da ba ti ba ma ya ching je ko sha ki ku bi ken do ing le su ka lai ba ama ga pa ga lu si sa ra lai ba do adu ka ta kan je ra he do ni pa